ꯃꯌꯥꯝ ꯃꯇꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯗꯤ ꯈꯤꯇꯪ ꯆꯨꯁꯟꯅꯕꯕꯨꯗꯤ ꯋꯥꯠꯄ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯅꯍꯥꯁꯤꯡ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯈꯪꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯜꯗ ꯂꯥꯏ ꯂꯩꯕ ꯍꯥꯏꯗꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯒꯨꯝꯕ ꯑꯗꯒꯤ ꯃꯥꯏꯕꯒꯨꯝꯕ ꯂꯩꯗꯅ ꯃꯈꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡꯒꯤ ꯑꯣꯏꯅ ꯃꯁꯤ ꯈꯪꯕꯗꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯗꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯤꯒꯗꯕ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯕꯥꯜꯗ ꯂꯥꯏ ꯂꯩꯕ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯥꯜ ꯅꯣꯡ ꯄꯥꯟꯕꯗꯩꯅ 52ꯅꯤ ꯄꯥꯟꯕ 50ꯅꯤ ꯄꯥꯟꯕ ꯂꯩꯗꯅ ꯁꯤꯕꯣꯛꯀꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯊꯕꯥꯜꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ 13 ꯄꯥꯟꯕ 12 ꯄꯥꯟꯕꯁꯤ ꯃꯁꯤ ꯏꯃꯨꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝ ꯁꯥꯕ ꯑꯃꯗꯤ ꯑꯄꯣꯛꯄ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕ ꯐꯠꯇꯦꯅ ꯍꯥꯏꯔꯝꯃꯦꯕ ꯁꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯣꯏꯕ ꯄꯣꯠꯅꯤ ꯅꯣꯡꯃ ꯄꯥꯟꯕꯗꯩꯅ 50 ꯐꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯕꯥꯜꯗ ꯂꯥꯏ ꯂꯩꯕꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯁꯤ ꯁꯨꯝ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯑꯗꯨ ꯅꯍꯥꯁꯤꯡꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯈꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃ ꯂꯩꯔꯒꯗꯤ ꯏꯃꯨꯡꯁꯤ ꯆꯥꯎꯈꯠꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯀꯨꯞ ꯑꯇꯥꯏ ꯃꯌꯥꯝꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯈꯪꯗꯕ ꯌꯥꯗꯕ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅꯅꯤ ꯑꯍꯥꯟꯕ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕꯁꯦ ꯃꯁꯤ ꯅꯣꯡꯃ ꯄꯥꯟꯕꯅꯦ 12ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯃꯁꯤ ꯊꯕꯥꯜ ꯑꯍꯨꯝꯁꯦ ꯃꯁꯤꯗ ꯏꯃꯨꯡꯗ ꯂꯥꯏ ꯂꯩ ꯑꯗꯨꯅ ꯌꯨꯝ ꯁꯥꯕ ꯑꯃꯗꯤ ꯑꯄꯣꯛꯄ ꯊꯧꯅꯤ ꯇꯧꯍꯩꯗꯦꯅꯗꯤ ꯍꯥꯏꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯂꯦꯡꯕ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃ ꯄꯥꯟꯕꯅꯦ 13ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯁꯦ ꯂꯥꯏꯅ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯕꯁꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯣꯏꯔꯝꯒꯗꯕꯅꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯛꯄꯁꯨ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯄꯥꯟꯕꯅꯦ 13ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯊꯕꯥꯜ ꯂꯩꯔꯤꯕ 50 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃ ꯄꯥꯟꯕꯅꯦ 13ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯅꯤꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯃꯁꯤꯅ ꯂꯥꯏꯅ ꯈꯨꯜꯂꯛꯇ ꯂꯩ ꯑꯗꯨꯅ ꯑꯉꯥꯡ ꯄꯨꯗꯨꯅ ꯆꯠꯍꯩꯗꯦ ꯂꯥꯏꯑꯣꯛ ꯇꯤꯂꯣꯛꯄ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯛꯅꯕ ꯈꯣꯠꯅꯕꯁꯦ ꯑꯗꯨꯝ ꯇꯧꯏꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯀꯟꯅ ꯇꯥꯟꯅꯗ꯭ꯔꯦꯀꯣ ꯏ ꯄꯥꯎꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯂꯥꯏꯑꯣꯛ ꯇꯤꯂꯣꯛ ꯑꯣꯛꯅꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯊꯕꯥꯜꯅ ꯍꯦꯟꯅ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯅꯤ ꯄꯥꯟꯕꯅꯦ 23ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯃꯁꯤ ꯑꯣꯏꯒꯜꯂꯦꯕ ꯑꯗꯣ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯅ ꯈꯨꯜꯂꯛꯇ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯊꯪꯒꯤꯁꯤꯅ 8ꯅꯤ ꯄꯥꯟꯕꯅꯦ 13ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯃꯁꯤꯅ ꯂꯥꯏꯅ ꯀꯥꯡꯈꯗ ꯂꯩꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯐꯃꯨꯡ ꯂꯦꯡꯍꯩꯗꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯐꯃꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕ ꯍꯥꯏꯕꯗꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯗꯕꯅꯤ ꯈꯣꯠꯇꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯂꯩꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯐꯃꯨꯡꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯂꯨꯅ ꯑꯗꯨꯝ ꯂꯧꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯂꯧꯅꯒꯗꯕꯗꯤ 8ꯅꯤ ꯄꯥꯟꯕꯅꯦ 13ꯅꯤ ꯄꯥꯟꯕꯅꯦ 22ꯅꯤ ꯄꯥꯟꯕꯅꯦ ꯅꯨꯃꯤꯠ ꯑꯍꯨꯝꯁꯦ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯒꯤꯁꯤ나 4ꯅꯤ ꯄꯥꯟꯕ 14ꯅꯤ ꯄꯥꯟꯕ 22ꯅꯤ ꯄꯥꯟꯕ ꯃꯁꯤꯅ ꯂꯥꯏꯅ ꯐꯨꯡꯒꯥꯗ ꯂꯩ ꯑꯗꯨꯅ ꯐꯨꯡꯒꯥ ꯁꯦꯝꯍꯩꯗꯦꯅ ꯍꯥꯏꯔꯝꯃꯦꯕ ꯐꯨꯡꯒꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯐꯨꯡꯒꯥꯁꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯐꯨꯡꯒꯥ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝꯗꯨꯅꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯊꯝꯅꯗ꯭ꯔꯒꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯐꯖꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯤꯡꯊꯤꯅ ꯊꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯣ ꯐꯨꯡꯒꯥꯁꯦ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯁꯦꯝꯖꯤꯟ ꯈꯣꯠꯆꯟꯕ ꯂꯩꯗꯅ ꯁꯤ ꯑꯩꯈꯣꯏ ꯇꯧꯅꯩꯗꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯝꯍꯩꯗꯦꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥꯁꯤꯗ 4ꯅꯤ ꯄꯥꯟꯕ 14ꯅꯤ ꯄꯥꯟꯕ 22ꯅꯤ ꯄꯥꯟꯕꯁꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯗꯨꯞ ꯊꯥꯎꯃꯩ ꯊꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯌꯦꯕ 4ꯅꯤꯅꯦ 14ꯅꯤꯅꯦ 22ꯅꯤꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤꯗ ꯅꯣꯡꯃ ꯄꯥꯟꯕ 13ꯅꯤ ꯄꯥꯟꯕ 22ꯅꯤ ꯄꯥꯟꯕ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ 3 ꯑꯣꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯒꯨꯝꯅ ꯐꯨꯡꯒꯥꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ 4ꯅꯤꯅꯦ 14ꯅꯤꯅꯦ 22ꯅꯤꯅꯦ ꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯖꯔꯦꯀꯣ ꯃꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯐꯨꯡꯒꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯊꯕꯥꯜ ꯍꯥꯏꯕ ꯇꯥꯔꯦ 4 14 22 ꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯄꯥꯟꯕꯅꯦ 15ꯅꯤ ꯄꯥꯟꯕꯅꯦ 25ꯅꯤ ꯄꯥꯟꯕꯅꯦ ꯂꯥꯏꯅ ꯏꯪꯈꯣꯜꯗ ꯂꯩꯗꯨꯅ ꯏꯪꯈꯣꯜ ꯁꯨꯍꯩꯗꯦꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯊꯕꯥꯜꯁꯤꯅ 6ꯅꯤ ꯄꯥꯟꯕ 13ꯅꯤ ꯄꯥꯟꯕ 23ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯍꯨꯝꯁꯦ ꯃꯁꯤꯗ ꯏꯌꯣꯡꯗ ꯂꯩ ꯍꯥꯏꯔꯝꯃꯦꯕ ꯂꯥꯏꯁꯦ ꯑꯗꯨꯅ ꯐꯤ ꯍꯧꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤ ꯀꯌꯥ ꯑꯃꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨꯗꯕ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯍꯨꯝꯁꯤꯗ 6ꯅꯤ ꯄꯥꯟꯕ 13ꯅꯤ ꯄꯥꯟꯕ 22ꯅꯤ ꯄꯥꯟꯕꯁꯦ ꯃꯁꯤꯗ ꯐꯤ ꯍꯧꯕ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯠꯇꯦꯅꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤ나 8ꯅꯤ ꯄꯥꯟꯕ 18ꯅꯤ ꯄꯥꯟꯕ 28ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯍꯨꯝꯁꯤꯗ ꯂꯥꯏꯅ ꯏꯁꯤꯡꯗ ꯂꯩ ꯑꯗꯨꯅ ꯑꯉꯥꯡ ꯏꯁꯤꯡꯗ ꯇꯥꯒꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯁꯤꯡꯗ ꯏꯔꯥꯡꯅꯕꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯃꯔꯨꯑꯣꯏꯅ ꯊꯕꯥꯟ ꯑꯍꯨꯝꯁꯦ ꯇꯔꯦꯠꯅꯤꯅꯦ ꯇꯔꯥꯒ ꯇꯔꯦꯠꯅꯤꯅꯦ ꯀꯨꯟꯒ ꯇꯔꯦꯠꯅꯤꯅꯦ ꯃꯁꯤ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯉꯥꯡꯅ ꯏꯁꯤꯡꯗ ꯇꯥꯒꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯉꯥꯡ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯅꯤꯄꯥꯟꯅꯦ ꯇꯔꯥꯒ ꯅꯤꯄꯥꯟꯅꯦ ꯀꯨꯟꯒ ꯅꯤꯄꯥꯟꯅꯦ ꯊꯕꯥꯟ ꯑꯍꯨꯝꯁꯤda ꯂꯥꯏꯅ ꯂꯝꯕꯦꯜꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯁꯪꯒꯣꯜ ꯇꯣꯡꯗꯅ ꯆꯠꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯕꯗꯤ ꯅꯤꯡꯊꯧ ꯁꯪꯒꯣꯜ ꯇꯣꯡꯉꯒ ꯀꯩꯁꯨ ꯆꯠꯂꯔꯣꯏꯀꯣ ꯁꯪꯒꯣꯜ ꯇꯣꯡꯉꯒ ꯅꯤꯡꯊꯧꯅ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯂꯝ ꯑꯔꯥꯞꯄ ꯆꯠꯄꯒꯨꯝꯕ ꯑꯣꯏꯒꯗꯣꯏꯅꯤ ꯊꯥꯏꯅ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯈꯣꯡꯅ ꯆꯠꯇꯕꯤꯗ ꯁꯪꯒꯣꯜꯅ ꯊꯣꯛꯂꯛꯑꯒꯗꯤ ꯃꯥ ꯂꯝ ꯑꯔꯥꯞꯄ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯨꯝꯅ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕ ꯇꯥꯔꯗꯤ MLA ꯂꯩꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ CMꯁꯨ ꯂꯩꯔꯤꯀꯣ ꯃꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯃꯁꯤ ꯑꯔꯥꯞꯄ ꯆꯠꯄ ꯈꯣꯠꯄ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯔꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯕꯦꯟꯗ ꯂꯥꯏ ꯂꯩ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯁꯪꯒꯣꯜ ꯇꯣꯡꯗꯅ ꯆꯠꯍꯩꯗꯦꯅ ꯍꯥꯏꯔꯝꯕ ꯃꯔꯝꯅꯅꯤꯀꯣ ꯍꯥꯏꯖꯔꯤꯕꯁꯦ ꯅꯤꯄꯥꯟꯅꯦ ꯇꯔꯥꯒ ꯅꯤꯄꯥꯟꯅꯦ ꯀꯨꯟꯒ ꯅꯤꯄꯥꯟꯅꯦ ꯃꯁꯤꯅꯦ ꯄꯤꯕꯤꯔꯝꯃꯦ ꯃꯊꯪꯒꯤꯁꯤꯅ ꯃꯥꯄꯟꯅꯦ ꯇꯔꯥꯒ ꯃꯥꯄꯟꯅꯦ ꯀꯨꯟꯒ ꯃꯥꯄꯟꯅꯦ ꯂꯥꯏꯅ ꯂꯧꯕꯨꯛꯇ ꯂꯩ ꯑꯗꯨꯅ ꯂꯧ ꯁꯨꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯔꯣꯏꯕꯒꯤꯁꯤꯅ ꯇꯔꯥꯅꯦ ꯀꯨꯟꯅꯦ ꯀꯨꯟꯊ꯭ꯔꯥꯅꯦ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯍꯨꯝꯁꯤꯗ ꯂꯥꯏꯅ ꯂꯝꯗ ꯂꯩ ꯑꯗꯨꯅ ꯄꯥꯝ ꯌꯥꯜꯍꯩꯗꯦꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗ ꯂꯥꯏ ꯂꯩꯕꯒꯤ ꯃꯇꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯦ ꯃꯁꯤ ꯂꯥꯏꯔꯤꯛ ꯈꯔꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯏꯅꯒꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯒꯨꯝꯕ ꯑꯗꯨꯒ ꯃꯥꯏꯕꯒꯨꯝꯕꯅ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯌꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯣꯏꯅ ꯈꯪꯖꯤꯟꯕꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯉꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯛꯑꯕ ꯅꯍꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕꯁꯤ ꯃꯣꯕꯥꯏꯜ ꯑꯦꯁ ꯃꯇꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤ ꯁꯨꯝ ꯌꯦꯡ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯁꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯄꯣꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯅꯩꯅꯔꯒ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯕꯁꯤꯁꯨ ꯃꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯤ ꯏꯁꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯕꯤꯕ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯅꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ